Nupa lay, Nupina yam ngongnaba, Nupi simoida yam kanna jungsinba, mana kaisu thoina tarudragaso. Nupa mayam amusu lay, Nupina sungya yabidaba pambidaba hainadaba. Pamjaba nupi ki thamoi joi taunaba sel phana tingthosu matam phana kaithosu, phorsa dum taru tokpa. Moina hairakani, Nupi kanam walongde, screw all girls. Moi gi aswan modu improve tawgadabani haibadi khangdabana, Nupi haiba kangrupsibu, punna maral siba horakani. Adubu, moina di khangkidre, tasengbadi punsi haibasi Nupina, marik mangal mahau tholak mangami haibasi, moina mari kidre. Isada pungning changjaba haibasi, matam chuppada phai, adubu isani sada, Puksil de tum sengjagadabani, ishani kaiba khangjagadabani. Yaviraktre haiduna nupi butin singano, adui mahutta nasabu improve taunaba honau. Ngasigi videosta Nupina nangbu ubada chabda haudong manba thakta yo chabine yo jingsin bagom Nupi attract taunaba Laiwa ahum khangminase. Khoida biduna migi oikidringai school college lakpada sangba laikai da lumba sel satpa khaktuna di yaroi kalasan thengnarakpi ai ibim chobi oikiba ai. Ahanba Laiwa high energy. Nupi singse energetic oiba, confident oiba, pangal budhi ki sakti na sakti nupa singse taida mahusane attract tawe. Apuna vi singdi khangde. Mige yonga budhi khenai, adubu tamjani ngai di jiba khuding maktagi lay. Khudam moina alpha gorilla singna amom khuding mag, phangingba matamda phangba ngame. Gorilla singse laba amom pullaga group saraga laiminai. Adubu laba mayam sigi maraktagi khwaidagi mature oiba, manangan lupa masu langsilakpagidamag silverback haina khangnaba yongjaosna amom khudingki mapu oiba ngame ma mathantana. Karigi maramdi silverbacks na pangal budhigi sakti khwaidagi chenba makhoigi luching purela dune. Atopa yongsingna singnarakpa matamda silverback maya khigatkani makhol yakna khongani mathabak thingani aduga lambadabu parama tambigani. Tawigu masung silverback lebak machaduki matik tai hauna khange. Yongnau singi guru mana to oibani. Kari chaba yayade makol karamna semgani yeknaba karamna thengnagani mana to takbibani. Lugna chana tawbibana yongnau singna khwai sanaminen basu silverback ne. Yam singna hekta hairabada ikhoi myoiba marakdasu silverback kumbal fasi yauribani. Thingau lengau nupa singdagi matam chuppada moina naibadum helakani. Pangal budhigi sakti hena yakpa henbana. Nupa masalgi marakta lamngan khalakpa matamda high energy haibasna yam machowa thawtang ama lawe. Pangal budhigi sakti. Adubu aina haijaribasi miyamna kya wawa ngangnadaba waoibana adum hana tabiramkiroi khalle. Pangal budhigi athoiba sakti isi already nangonda hana yawjaragadi lakpane. Adubu chabatnaba ngasigi modern world kalijuk asina sakti singasi nangondagi kut jingthoga thakjankibane. Su nomningdraba atanba kalijuk asda hingmadagi nang toina narakane. Doctor na tharakpa hidak tu chabdai nang naba pharakpadi yai adubu nangi energy di tapna chupsinkhigane. Online da complete video yengmuna so huzga nupa singgi energy jara chupthokle ising khorangba mini ising thakpagom. Sugumba kalijuk ki langsing sida thu nasakti aremada manghanbagi mahut nasakti lemna kankathallo kamdongna matam chana tummu pungsing suna tummu sajel taw ayuki ameng manungsa yai ho nangonda energy piribasing amasung chupthoklibasing munna khangzillo. Anisuba Laiwa be charismatic kok sungtha thadadana natau khangna mibu sumhatlo. Charismatic oiba nupasing nupina mamit khaptani yengingani yam sakti leina su ugani. Apuna binadi uba fangoi miwa nganghori. Natawna sumhatpa haibas na kaduda phaminaribasing nangna kaman tawba ngamagani. Atopabu nangna yo chabigum chingsinggani amadi na wakhalsing moida bhap tahangani. Sigi kunsi chelhanba myoisingni mabu yam luna khanjaba mi chabun galaiba luchingbo oiraklibase. Aduga yam nungairidi charisma haibase masi pokpada yaurakdaba gun nama oidongni haiba leite. Adui taragadi mataw karamna charismatic oiba nupa ama oigani haibastaidamu laase. Natawna sumhatpa ngamba charismatic oiba nupa ama oige haragadi nana tasinbagi changna helhallo chinna ngangthokpagi changna nemhallo.
Masina nangbo ngakningai oiba misak amoina atopasingda phawhangani. Marak ithat thatludana moina ngangidu tabirabanina moigi mamonsu nangna nungaihanngani. Tanja chana wahanghangjilu michana sillu mamitte yengo smile tau kok nomu mathwai nungaitana wari sarakma matamdadi pisum anidu haipet suksillaga taw pakhum piu wahinadi namhanganu sanauda leisada wari sabada mamitte yengaga ngango wa ngangba matamda nangna hainingi wadu haiba khaki natana mafamduna nang leiri sakti leiri mathak thongli haibagi manil lamsu kahallu namangda leiri miduda matam chuppada sangtik yengaga dum layu haiba nate nangna kainom haiba kan moina kainom hairakpa kandani wari sannaringi matang-matangge somda onthokpadi yai adubu leikhadadi khak yengthagano nonthagano wa ama haigi lepadi nawa haidu aremba tadanabusu honno aikhoi khudingmak khenai lamsat makhal makhalni sakking mamanba nupa thoglon bebar khangba atapa amonba manba nupa nangna makhal amhektagi nupa oina bagasu nawa haidi mangdana honno wachoi ngangano nangna sakking sakta oiragadi hainingi wadu confidence kaloinana punchline amagum haina honno nakal amurumda nangdi nolukpa minidana kaishunataba wa macha mayam ama ngangledadi yararoi nasai mamal hantharakani angakpada lupchaba nupini aduga angakpuba bombom kinthalaknabagi khwaidagi ahanba maramasna ipau henjina pithokpa asne wayam ngangba asne natongna sumatpa ngamba mi moninglagadi ahanbada nasagi mamal hana luna khanjau nasana nasaba luna khandraba nasagi tawba ngamba busingna dumita leiraba charismatic oiba haibis nangonda yam luna thokani nangna tawba ngamba amadi ngamdawusingna nasagi igi khongjal yankadhallo aduga yarikai mingonda haijan nonjadanabu sono Jabit mingonda haijan nonjagan manupasing mina ahongboina lawri nangi sumatpa mangkhigani mamaida usilakoi kali juk astadi mina kari khankhini jingtingnadabi tawpham thokpa job tawribasing aduna hena attractive oiri arana hui tawrudraga loire hausakan study sumdo wasne hena nangbu ijat tawrakani Nupina napaknaba humsubu Laiwa napi tarutanan hallu manam nungsi hallu makumna lariki magul lepkono haragasu sanausingi mafamdadi first impression haibse tuki matik maroi manam chenba swar manam namthiba motpanupa rating nema film data yabai wane khaini ummagada romance nura chaga gu kinthagale kijadra yi segrang manam namhangano swar manam na papi magi mapunsi delhangano samna tarutanan halu khaga su sarajara hangano mi kudingmaki masamasagi chana style amamam loina leijai nangi suna sagi chana style mathijo Admission often. Deep sea guidance wangzingna English fluent na ngangang basingdamo English grammar amasung spoken English ki akhanaba course ama puduna laksari tha ahum chathajagadaba course ase lakliba January ki tarik 5 astagi hawjagani class timing se ayuk pung 3 tagi 3 makhai phaw ama nungthil pung 4 makhai dagi 3 phaw ama sumain ani thokna thamjai adomsu English mapung phana ngangba hai haunabagi khudongchaba ase soidana lobi haw online da tawgadaba course ase DSC gi yumda chathajagadabani satra 13 dagi hena lawjaroi Pambibasing screen the hapsari number stay the Nasimak Pau Pobiro Losing Footney Deep Sea Guidance.